Image PAODAM yengbirim singbu tam kumanar mitram nok sabalorina ngasigi maruba pau pijari machugi kumai yausang ngasidagi hokre ragni thoi suba MJU yausang sports meet ngasi hodokre ani suba yausang mathematics English amasung handwriting sangam nawa 2022 pangthokre YYS gi MLA usam derendu tarang okre loinana Taret suba kanglei sports meet 2022 ngasidagi hodokre Hauzik mapung lo pau lawi de si machui kuma yausang leibak sigi atai state singda pangthok nabu Manipur iramdam asistu ngasi dagi hodokre nun mangani subra sathagadaba kuma yasi dharma gi thoramga iroinana yausang mei thaduna holi pala saktuna amadi angangsina yumthom kuning sangduna nakateng satuna hodokhe nakalamromda hauziki matam sidadi yausang gi saktam asi awonba kaya laktuna tongan ba club organization kaya senduna yausang nun mangani asida yausang sports meet pangthoknari Ngasidagi horiba yausang kumbai asida Imphal West District ki manungda leba police station singi officer sing yauna yausang kumbai manungda mai ka ba nisana pamda thodok wathok amadi lambi gi khudong thiba thodok sing thok tanam gi dabak miam da khanghanana ba awareness campaign rally ama district asigi SP Sivakanta IPS na kanglagi noksuk thangwa sanathong dagi lamthakre maduda district police personnel singna Imphal gi maru oiba lambi sing BT road wahem laikai lambi Kashampat Junction Isumthong Baupara Lambi Paring Governors Crossing Fauna Laklaga Amuk Kanglagi Noksuk Thangba Sanathong da halakhi campaign rally asida Imphal West District Police Additional SP O Selling Imphal Lamphel Police Station ge SDPO H Rameshwar atai police officer amadi personnel kayana saruk yakhi All Manipur Working Journalists Union MJU na sinduna sei khuding yausang manungda pangthok tuna lakwa sports meet Hadak sahi oinasu traithoi suba MJU yausang sports meet ngasi kanglagi senglaba laifam lendagi maira lawduna hodokre ngasi ayupung nipan rom traba matamda naurea pakhang lakba kendra gi MLA SKV Devina saruk yaduna MJU gi president Wakemsa Syamjai general secretary KS Nauba loinana MJU gi member oriba Paumi nupa nupi punna sahum romna kangla laifam lendagi maira lawduna yausang sports meet hodokle haibagi tos paiduna paujel lamjen chenke Kangla Laifam Lendagi, Mizo Kurda Leiba, Manipur Press Club Power Toast by the Lago Matunda, Manipur Press Club da MLA SKVina, MJU Sports Meet Hodopugi Mera Sukat K. Masigi Tunda, MJU Firal, MLA SKV Madi, MJU President, Wakemsa Syamjai and Sikatuna, Nasidagi, MJU Yoksing Sports Meet Hodok Haina Lautoke. Nasi Thum, Asiga Mari Lenana, MLA SKV the Pono Kivada. Pawishing na kunai asida loriba thodang si yamna sawi pawishing na loriba thodang si lebak miam ni kai khumnu pham thoi pawishing oina sports meet pangthok pasi yamna matang sai aikhoi amato oina honna minaduna lamdam asi ing tappa yaiphu lamdam ama ohenna ba honna minasi haike makha tadana mang hai pawishing na matam gi oina miam da I paw phanuna miam bu mit nakong haibu heli maduna lamdam asi pawishing yaiphu na honna bada lopham thokpa thodang mang na lawna honna gani loinena Pawishing the Madam Sad and a singer pushing the Magda Pambum to Lake and Hine Soup Pondoke. Makata Mahana Ponokibada, MJU member whatever Pawishing Imarata, Nupi Pawmikas, Yauri, Maduna Nupida, I have no Sakti Piba, high with the Yupam Oiduna. Lamda Mashida Ladiba, Nupi Oivising Maratagi, Shorter Leva, Nupi Singi, Mateng Pangduna, Awang Batak the Pukana Honagani. Nonana, Nupida, I have no Sakti Piba, high with the Yupam Oiduna Tabak Togani. Handak Mahana Mikal Tangana, Nauria Pakala Kendra. Mikhal Mai Park na karatuna MLA oiba asai lamda masigi pawishing mateng nani aduna pawishing tamil khak kaur haibu wafam su mahang phongdoke afaba thabak thorom kaya da leibaki afaba purakpada ngasi media gi amadi leiba mayam isinau mayam sigi achoba thongdang yamna chawi haitare aduna media gi leibiri bai chinau khwai puna makpusu leibak sem leibaki afaba kharda oiru puraksi haidana ngasi thokchara ibani aduna ekhoi punamak Wakalon Amatada, some Narakanda, Puna Jetminabagi, Wakalon Dumadi, Yamna Maru in a Tamzani,
लेबाकी अवोलबा पुरकमिनसी अनौबा लेबाक अमा अखोई लेबाकसी शांति लेबा इंग चिप्पा मरा चेतपा शांति लेबा लेबाक अमा अखोई पुन्ना थौदांग यामिनरकांदा पुमिनरक्सी हाइबा पाउजेल से चुपिजगे एगे इलेक्शन गा मरी लेनाना आईगी मीडिया के चिनाव खुदिंग मकना आईबु सपोर्ट तौबीगिबा दुगा आईगी मतेंग कया अमा अचौबा मतेंग पांगबिरखिबा आईगी दमकता तौबिरखिबा कया दुना सुंगसीदे हाक नौरिया केंद्रदा माय पाकबा अचौबा मा पुरकपा ngamgibani हाइबसिमसु आई मीडिया के चिनाव सिंग आईगी माइकैदगी थागतचबा फोंदोकजरी एमजुना सिंदुना पांगथोकलेबा स्पोर्ट्स मीट असगी मतंगदा एमजुगी प्रेसिडेंट वाकेमसा सैमजाइन हाई सही खुदिंग यावसंग स्पोर्ट्स मीट असै पाउमिसिंगी ओइना पांगथोकना लाकपदगी हंदकी असिना 33 स्पोर्ट्स मीट नि पाउमिसिंगी मरकता स्पोर्ट्स की टैलेंट लेबा कया यावरी मखोगी टैलेंट सिंग असै फुदोकपा ngamnaba amade masamo phawak phunai ama oinaba yausang sports meet asi pangthokpani sports meet asi pangthokna honabada tongan tongan ba section kaya dagi mateng pang birakhiba singbusu mahna thagat phongdokhe ngasi hodokhiba amju sports meet asi hayeng ayuktagi hongna khuman lampak sports complex ta athletic ki item sing badminton table tennis volleyball na singba masana sing pangthokani makhata na yausang loiba numit phawbada atei tongan tongan ba masana sing saruk yaduna sangdam dagani aroiba numita luang samam da lariba luang pokpa cricket ground da cricket masana pangthokna matungda amjugi yausang sports meet ase wasingani harikhi Manipuri mafam kaya da pangthokna bugum Jiribam district tasu sahi khudingi yausang sports meet Jiribam gi tongan tongan ba mafam singda pangthoktuna lakpagum handak sahi gi su ngasi dagi hoduna pangthok ba hokre dibong da leiba Isel club dibong sinduna Isel club ki nifurak suwa annual sports hodokpa amaga loinana dibong da leiba sanroi amadi inkhalak liba naha singna sana khong da leiba Mahadev laisang dagi senglaba maira lauke yausang sports asiga mari leinana Isel club dibongi general secretary oiriba phaglangbam yanendro maitei na haikibada yausang kumai ga mari leinana annual sports meet pangthokpagi man oiba team di yausang kumai ga mari leinana abe tainaba lambi thatuna paisa loba amade naha singna saksa haijan aduna tawriba ase koknabagi damak Isel club dibongna hokiba sahi kaya dagi annual sports asi pangthoktuna lakmani kumsi asina nipurak suba annual sports literal cultural meet oigadoribani pangthokadoriba annual sports asi district magistrate ki maikidagi numidang curfew thamba maramna ayuk nungthil oina advancing pangthok sagani haina su mahana phongdokhe akoina chai kudingi apagi annual sports yausang kumai ga mari lena pangthok sabgi man singi apagi yausang ga mari lena akoina aber daidana lambi lamphang da pisa thapna ai saksa haijan adna mayam naha mayam na adumba apagi yausang kumai ga mari lena paganing da bathawak kya taw singadu khara na thaina ba akoina Isel club dibongna hokiba sahi sing kaya dagi koi hariba annual sports di pangthokna lakpani 7th Kanglei Mega Sports Meet 2022 ngasidagi pangantabi mai lekai public ground hodokre Kanglei Sports Committee pangantabi na sinduna yelho masana kaya yauna tongan tongan ba masana singda athoi hen tanaduna thasi kunithoi fawa pangthok kadoriba Mega Sports Meet 2022 asida masing yamlaba nupa macha amadi nupi macha sanoi sing yauna official singa loinana senglaba ibado pakhangmai khumdagi maira loduna pangantabi gi mafam singda sattuna Mega Sports Meet adu asibu hena mapung phahanaba mayamda paujel pk Kanglei Mega Sports Meet 2022 gi official singi uniform sing organization kayana sponsored tawkhibagalona boys amadi girls players singi uniform singsu kha Kanglei apunba tengbang marup KKATM pangantabi na sponsor tawani haire Manipura COVID positive oibagi sang yam hanthrakle hokhipung kunmari da mioi chatruk katara mari COVID test tawda mioi mari COVID positive oiba thengnabadagi ngasigi COVID positive oibagi sang sada suino dasmik tareta laiki pungham sida license sina maram oiraga mi sibagi paw laikide state asigi oina COVID license sadrokpadagi ngasi phawda apunma mioi lakh amaga lising kunthra tre ka subna kunthra mapan COVID positive oiba thengnakre mioi lising ani ga chama kunna laikidre ngasi mioi mapan naba phabdagi research tawkhiduna apunma COVID naba phakibagi masing lakh amaga lising kunthra mari ga sani pantra tuk sukre state asigi COVID naba phabagi sang na sada maudra ga nipan ga dasmi kunthra ga nipan ni active case tana mioi chama ga subna ahum lairi
Malem Pumbagi oinadi COVID positive oikibagi masing koti nifu taruk kalak nifu butaruk lising marfuga manga saniga subna ama thengnakre. Masigi manungda miyoi lak humfu lising marfuga mapan saniga yankai marina laikidre aduga miyoi koti kuntrag mapan lak marfuga humdoi lising marfuga taruk samapal maudrak taruk na narambadi fakre. Laisat asing seteng pangduna malem manungda COVID positive case masing khwaidagi yamna thengnaba lepak asi USA ni. Lebak asida miyoi koti nipan lak trau humdoi lising yankai sani pan marfu humdoi COVID positive oikre. Indiana case koti mari lak kuntra lising mari ga subna manga thengnaduna ani subada aduga Brazil na case koti ani lak maudraga manga lising kun ga taret chatu ga nifu thengnaduna ahum suba lepak oiri. Manipur ga no balengak semgodoriba asida Kuki People's Alliance na Bharatiya Janata Party bu sagutkani hairi. Ngasi KPA gi president Tongmang Haukip Kalonina trying to suba Manipur Bidhan Sabha Mikhanda Mai Pakraba KPA gi MLA ani Kimnyo Haukip Hangsing Amadi Jinlungthang na Makhoi Jinlungthang na Makhoi na support tawi haibagi city Manipuri governor la Ganesh na patient ki Raj Bhavan Satuna city pisil laba matungda governor wari sanaduna KPA gi president Tongmang Haukip na hai KPA gi MLA ani asi 46 Kangpokpi amadi 60 Singhat Assembly Constituency gi sit singdagi handak da karak pani party asi sembaga mikhal pangthokpaga matam yamna ten khibana makhoi ani khaktamak nomination file tawki aduga ka sukar ki haiki ningsingba yabadi mamangda Janata Dal United nasu leibak lengak sembada BJP gi mateng pangani haina phongdok khrabani loinana independent MLA Sapam Nisikanta nasu BJP da support tawgani haikhrabani Service towards humanity haiba Pandamda Kumja 2020 da Linkhatkiba Sena Youth Struts SYT na Sena Athletes Organization Sau ki mijeng makhada pangthokpa anisuba yausang mathematics English amasung handwriting sangdamdaba 2022 ki makok mathang tarakpu singda mana yanthokpa amadi wawai SG nauna MLA warak khraba Dr. Usham Devenbu okpagi thromsu ngasi pangthokre Kaksing Public School Kaksing School da Sangdam naba pangthok laba matungda makok mathang tarakpa singda mana lathokpa amadi MLA Usam Deven pu okpagi thoromna Kasing Waidi Ward number 3 Community Hall da pangthokki thorom aduda Dr. Usam Deven MLA Wawai Assembly Constituency na athobe mithung Pukrambam Godadhor President Sau amasung N Mohendro President SYT na thorom mapusing oina saruk yakhi thorom aduga mari leinana Sena Youth Trust SYT Kasing Wadi Senapati Lekai Secretary Gyanan Naurem na Phongdokpada Malem gi wafam pumada sandrok kiba COVID-19 gil saitheng na mahinithi na tamba phangkhidraba mahiro singda laik laisu khardang oibasu hona haning naba amasong mahiro singi tungi punsida mithoi mihenba wening naba amadi sangdam naning bagi wakhalon ama lehona bagi pandamda yausang maths English amasung handwriting kam sangdam daba 2022 asi anek suboina sinjabani haina phongdokhi thorom adugi athoba mithung oikhiba wagai SC MLA Dr. Usam Devena mahaki warol preduna hai saugi miyeng makhada SYT na silliba sangdam naba asi matam asida yamnamak maru oi mahiroi singna mahi masilda hena mangnumda puraknaba honaba mathau tai haina phongdokhi MLA Devena makhata aduna hai mahapu mai pahan birakpa asina maram orga ngasi mahapu miyamgi pakol loi ama ohen bire mahaki ahan bathabak oina ACS da leiba lambi kaya koila thaba organi mamangi MLA na kaksingi mafam kaya da koila thagani haiduna vote mamangda vote phangnaba tawsinaram laga vote phangnaba honaram khi amasong local area development fund dagi senfam kaya lathokhiramle ngasidi MD Fazul Rahim na MLA Oidrabanina lambi semnaba lathokkiba local area development ge senfam adu mari leinana disina lakhot kadabani haina su mahang phongdokki India USA, UK, Canada, Russia, India, country,
इंडिया ऑफिशियल लगा दे इसमें ऐसा है मेरे को सब ऐसा लगे कभी ऐसा लगे और अकोई शुरू लगा या मरो में लगा अदुगा यूसी ऑर्गेनाइजेशन है हम कंट्री चीज है इंडिया मसा लिबर्टी डोमिनेट कर था उसको सोच में है तो अकोई सोच फंडा बोला तो तब करिशनी है तो तब अकोई ये हो गया शायद सुनाओ आराम से अदुगी बत Category 9 thona pangthokkiba changdamnaba adugi makok mathang tarbasingda sel amasung sakhangse amadi MLA Develda asamba khudol posting piduna ikai khumnabasu utki Sri Angala Parameshwari Sri Muneswarar Temple Committee Morena Sinduna tha asigi tang mapandagi hoduna sathrakpa Tamil community singi achowa kumai ama oiriba yakhaima raksuba Fair Walking Festival ngasi losinkhrai Thoromgi saruk ama oina laigi thogal tawriba mioi singna haksangi mafam kaya tara lengduna mai thakta khongna satpagi thoram ama pangthoktuna festival du ngasi losin khibani akhak nawa pawamdagi Assam Rifles Kethen mabi battalion na IGR South ki mieng makhada Manipur Police ki team amaga loinana ngarang March ki tang 13 ta pangai Thambou Lampak Imphal East ta operation sathabada KCP noyon gi mioi ama fare Parvamio adu makata na wahang pahonam gi namak Hangang Police Station da kusina kre hairi amrumda Tenupal battalion na ngasi IGR South ki me makada Tenupal gi Tarau Road Junction gi umangda thiba humba gi thabuk chathabada lotron thamlamba foreign liquor lupa lakh manga ga lising kunmari rongi oigedaba packet hubu manga phagat pangnam kre phagalam polam sing customs department palenda kusina kre hairi Australian Prime Minister Scott Morrison haikibda Ukraine amasung Indo-Pacific ki wafam kaya Prime Minister Narendra Modi ga Mars kumathoida virtual summit tawduna khanagani mahang makha tana haikibda India amasung Australia gi marakta lainariba mari asidi mutual understanding amasung trust ta impam oi lauthuk lagoi leitana wakhal phongdok naduna khana naidabani haukiba sei kharsida lebak ani asigi mari asi yamnamak maru oibe hengalakli hainasu Australian Prime Minister phongdok ki Military da yumpham oiduna 2022 gi June da India amasung Australia na singthane oirba yanase ma khuyek pinaba laikhrabani hauzik aroibada moroi pawmru pijari machugi kumai yausang ngasidagi hokre ragri thoisuba MJU yausang sports meet ngasi hodokre ani suba yausang mathematics English amasung handwriting sangdamnawa 2022 pangthokre YYS gi MLA Usam Devendu tarang okre loinana Karet suba Kanglei Sports Meet 2022 ngasidagi hodokre ngasigi ji imas paum sandok saba matang se lojire myambu amukhana khurumjari